Manipur Top Channel dagi video amta thagasage ngasi fongbasi fongda November gi tang 16 da pandam. Manipur gi saktam kahanba yaroi haina center gi lusingba singda taksilunaba ngasi Congress ki MLA sing Imphal thadokre. Amasung Indonaga pistokna Manipur gi saktam kahanba yaroi haina center gi lusingba singda taksilunaba ngasi CLP gi lusingba hana gi Chief Minister Okram Ibobina lusingduna Congress ki MLA sing Delhi gi damak Imphal thadokre. Delhi gi damak Imphal thadokraba Congress ki MLA sing adudi K Ranji, Mirabai, Saltonia Amo, Mega Chandra, Lokhen, Ojoy Kumar amadi TS Lokeshorni. Congress ki MLA kharasu hayeng Delhi da satnaba sem sari haidi. Congress ki MLA singna mamangna India ki Prime Minister, Home Minister, Congress ki President Sonia Gandhi, Rahul Gandhi amadi Congress ki lusingba kayagasu unagani haina phongdokhibani. Panbayai handak awang nongpokta thokliba framework agreement issue CAB gi issue yauna tongan issue sing asigi report khongotnabagi damak All India Congress Committee gi awangwa thaki mute sing Manipur da thungladuna issue sing asigi report khongkatuna AICC ki President Sonia Gandhi gi mafamda thamkiba laikhrabani. Manipur da laklamba AICC ki mute sing gi manungda AICC ki General Secretary Mukul Waksik hanagi Union Minister Joy Ram Ramesh na singba saknai raba miyoi sing laktuna yengsilakibani haina phongdolakni myam.